ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯌꯪ ꯃꯥꯏꯟꯁꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯍꯤ 8 ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ 8 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕ ꯃꯇꯝꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯊꯤꯖꯔꯨꯅꯕ ꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯤꯄꯥ 6ꯇꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯊꯤꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯄꯥꯂꯤ ꯇꯥꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯦꯗꯤꯛ ꯀꯧꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯉꯣꯟꯗ ꯁꯒꯣꯜ ꯑꯃꯒ ꯃꯦꯖꯤꯛꯀꯤ ꯊꯥꯡꯁꯥꯡ ꯑꯃꯒ ꯇꯦꯟꯖꯩꯒ ꯄꯤꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ, ꯆꯠꯂꯣ, ꯅꯪꯅ ꯄꯥꯝꯕ ꯅꯨꯄꯤ ꯊꯤꯖꯔꯨꯔꯣ꯫ ꯏꯁꯣꯔꯅ ꯅꯪꯕꯨ ꯊꯧꯖꯥꯟꯕꯤꯁꯅꯨ꯫" ꯕꯦꯗꯤꯛ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯑꯃꯝꯕ ꯃꯐꯝ, ꯑꯉꯥꯟꯕ ꯃꯐꯝ, ꯍꯦꯂꯣꯏꯒꯤ ꯃꯐꯝ ꯑꯃꯗꯤ ꯍꯤꯡꯆꯥꯕꯁꯤꯡꯒꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯥ ꯀꯌꯥ, ꯃꯤ ꯀꯌꯥꯒ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯟꯊꯦꯡꯅꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯃꯁꯦꯜ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯂꯟ ꯊꯨꯝꯁꯤꯡꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯛꯇ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯥꯔꯕꯜꯅ ꯁꯥꯕ ꯌꯥꯝꯅ ꯐꯖꯕ, ꯁꯅꯥ ꯃꯅꯤꯃꯨꯛ ꯇꯥꯅ ꯂꯩꯇꯦꯡꯕ, ꯍꯩ ꯂꯩꯅ ꯏꯀꯣꯏ ꯀꯣꯏꯁꯤꯟꯕ ꯀꯣꯅꯨꯡ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯨꯗ ꯆꯠꯂꯒ ꯌꯦꯡꯕꯗ ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯕ ꯎꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄꯗꯨꯃ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯣꯡꯁꯣꯡ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃ ꯇꯦꯟ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯄꯗ ꯂꯩꯃꯥꯏꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯤ ꯃꯅꯝ ꯅꯝꯃꯤꯗ, ꯑꯩꯗꯤ ꯆꯤꯡꯗ ꯁꯥ ꯇꯥꯟꯕ ꯆꯠꯂꯨꯔꯤ꯫ ꯑꯩꯅ ꯊꯤꯔꯨꯔꯤꯕꯁꯤꯗꯤ ꯁꯤꯗ ꯂꯩꯔꯦꯗꯅ꯫ ꯍꯦ ꯃꯤꯑꯣꯏꯕ, ꯁꯤꯗ ꯊꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯒꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯕꯦꯗꯤꯛꯅ ꯃꯍꯥꯛꯅ ꯂꯣꯠꯂꯤꯕ ꯃꯣꯡꯁꯣꯡ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯉꯣꯟꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯄ ꯖꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯊꯥꯡꯅ ꯌꯥꯟꯕ ꯇꯦꯟꯅ ꯀꯥꯞꯄꯗ ꯆꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯍꯤꯡꯆꯥꯕꯗꯨꯒ ꯊꯦꯡꯅꯅꯕ ꯂꯣꯠꯂꯝꯕꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛ ꯀꯅꯥꯅꯣ? ꯎꯆꯦꯛ ꯑꯃꯗꯤ ꯂꯤꯟ ꯐꯥꯎꯕꯅ ꯑꯩꯒꯤ ꯀꯣꯅꯨꯡꯁꯤꯗ ꯂꯥꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ, ꯃꯤꯗꯤ ꯂꯥꯏꯔꯗꯅ꯫ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ? ꯅꯍꯥꯛ ꯁꯤꯕ ꯅꯥꯏꯗꯕ ꯍꯤꯡꯆꯥꯕ ꯑꯩꯒꯤ ꯃꯔꯝꯗ ꯇꯥꯗ꯭ꯔꯤꯕꯔꯥ?" ꯕꯦꯗꯤꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯇꯥꯔꯦ꯫ ꯑꯩꯒꯤ ꯃꯤꯡ ꯕꯦꯗꯤꯛ ꯀꯧꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯀꯣꯏꯔꯨꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯕꯗꯒꯤ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯀ ꯂꯥꯟꯊꯦꯡꯅꯕ ꯂꯥꯛꯂꯤꯕꯅꯤ." ꯍꯤꯡꯆꯥꯕꯗꯨꯅ ꯕꯦꯗꯤꯛꯇ ꯌꯦꯡꯂꯒ ꯃꯤꯀꯨꯞ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯅ ꯍꯥꯛꯊꯤ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯅꯨꯡꯁꯤꯠꯅ ꯕꯦꯗꯤꯛꯄꯨ ꯃꯐꯝ ꯈꯔ ꯍꯨꯝꯗꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯑꯩꯒ ꯄꯥꯟꯅꯕ ꯉꯝꯈꯤꯔꯣꯏ꯫ ꯅꯍꯥꯛꯄꯨ ꯉꯝꯂꯒꯗ꯭ꯔꯅꯦ? ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ, ꯀꯤꯒꯅꯨ, ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯃꯔꯝꯗ ꯇꯥꯔꯦ꯫ ꯅꯍꯥꯛ ꯊꯧꯅꯥ ꯐꯕ ꯃꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕꯗꯤ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯑꯩꯗꯤ ꯁꯤꯕ ナꯏꯗꯕꯅꯤ꯫ ꯅꯪ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯣ꯫ ꯑꯩ ꯅꯪꯒꯨꯝꯕ ꯍꯩꯁꯤꯡꯕ ꯃꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯔꯦ꯫ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯩꯁꯤꯡꯕ ꯃꯤ ꯑꯇꯣꯞꯄ ꯑꯃ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯊꯥꯡꯒ ꯇꯦꯟꯒꯗꯨ ꯄꯨꯔꯛꯎ, ꯃꯗꯨꯅ ꯑꯩꯕꯨ ꯃꯥꯡꯍꯟꯕ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯗꯔꯀꯥꯔ ꯑꯣꯏꯔꯛꯀꯅꯤ." ꯕꯦꯗꯤꯛꯁꯨ ꯍꯤꯡꯆꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯇꯝ ꯈꯔ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ
हिंचाबा अदुना बेदिकता हायरमी नंगना खंगलिबदुनी अइदी सीबा नायदबा ओमोरनी अदुबु अहिंग नुंगथिल अनिमक्ता अइबु वाहनबा अमदि लै नोंपोक लैबाकी निंगथौगी मचानुपी अमा लै महाकी मचानुपीदुना पृथ्वीदा ख्वाइदगी फजबा नुपीनी अइना माबु लौबा 8 लक चलुरबनी अदुबु माइदी पागलक्ते नंगना महाकी मचानुपीदुबु अइगे नाक्ता पुरक्लबदी अइना नंगबु अचौबा मना अमा पीगनी बेदिकना हायरमी अइना नुपीदुबु नंगी दमक पुरकनी हिंचाबा अदुना हायरक्लमी अदुदी नंगी थवाई पंदुना नुपीदुबु पुरकनी हायना वासउ बेदिक हिंचाबदुदा वासक्लमी महाक नुपीदु थीबा चलमी मतम सांगना चलबा मतुंगदा महाक नोंपोक लैबाक्तु यौरक्लमी महाकी फिजोलदु होंदोकलगा लौबा नुपा अमगी सक्तम लौरमी निंगथौगी लैकोल अदुगी मालीगा मरुप ओइरमी महांगना निंगथौगी मचानुपीना थोंनाव मनाक्ता फमदुना फीलोनबदु उरमी निंगथौ मचानुपीदु मसक यामना फजरमी महांगना नुमित्ता असुमना हाइबा मालमी हे नुमित नहाक ngalakanu ai oina ngange बेदिक नुपीदुबु नुंगसिरक्लमी अदुबु माना नुपीदु हिंचाबदुदा पीनी हाइना वासक्लंबदुदा महाक निंगमदबा फावरक्लमी नोंगमदी माली लैतबगी खुदोंगचाबा लौरगा महांगना महाकी राजकुमारगी फिजोलदु सेलमी अदुगा मागी सगोलदु तोंगदुना निंगथौगी लैकोंदा लाक्लमी निंगथौ मचानुपीदुना बेदिकपु थोंनावदगी उरमी महाक्ति अदुक चुंग फिरान चाबा नुपा अमता पुंसीदा उखिद्री बेदिकुंबा मरम अदुना महागना बेदिकपु नुंगसिरमी मथंगी नुमित्ता महागना मागी मनाई अनि थादुना बेदिकता माबु नुंगसी हायहलमी बेदिकनसु महाक कनानो राजकुमारी अदुगी फजबदु हानदगी तारे अमदी राजकुमारी ना पांगथोकु हाइबा थबक पांगथोकनबा ngaijari हाइना मागी मनाई अनिदुदा हाइदुना राजकुमारी अदुदा माना हाइबदु तंबीनबा हाइरमी शहर अदु अवांगबा चेकपलना कोइसिलमी चही खुदिंगी सीबा नाइदबा हिंचाबा अदुना राजकुमारी अदुबु लौबा लाक्लमी अदुबु शहरदुदा लैरिबा थौना फबा मियोइसिंगना राजकुमारी अदुबु पुखिबदी ngамहलमदे मरम अदुना बेदिकना राजकुमारी अदुबु पुखिबा हाइबसी अराइबा थबक्ति नत्ते नोंगमा राजकुमारी अदुना मनाई अनिदा पाव अमा थारक्लमी पाव अदुदा असुमना हाइरमी राजकुमार हयेंग असि कुमहै अमगी अचौबा चाकलेन अमा चाबा नुमितनी नुमित असिदा शहरसिदा लैबा नुपी खुदिंगमक मयुम मयुमदगी थोरक्तुना हराव तयाम्बा फोंदोकनी अदुबु अइदी मपान थोकपा यहलोय मरमदी नुमित असि हिंचाबा अदुना अइबु फाबा लाकपा नुमितु ताई अदुबु अइ चेकपल वांगना खाबा फगलांग मनाक्ता चेलिबा तुरेल असिगी मनाक्ता लैरिबा लैकोल असिगी मनाक्तादी लाकनी अई नहाकपु मफम अदुदा ngairमगे नहाकी थौना येंगलगे पाउदु फंगबदगी मथंगी नुमित्ता बेदिक राजकुमारगी फिजोलदु सेलगा मागी मैजिक की थांगसांग अमदी तेंदु पुरगा सगोल तोंगदुना राजकुमारी की मनाक्ता लाक्लमी महाकी सगोलदुना यामना यांगना थौदुना राजकुमारी न लैरिबा चेकपल अदुगी मनाक्ता यौरक्लमी महागना सगोलदुदा साजैना कनबदा सगोल अदुना फगलांग अदुबु चोंगलमी खुदक्ता सगोल अमदी बेदिक राजकुमारी अदुना लैरिबा लैकोल अदुगी मयाइदा यौरमी मिन्ना कुपदा महागना राजकुमारी अदुबु मख्वांगदा पायरगा सगोलगी साबंदा थांगलमी
Mahangna sagol adu sajaina kanbada sagolдуна konunggi laikoldubu koisilliba chekpal adubu chongthoklami sagolдуна yamna yangna thauduna makhoi shahardudagi mapan thoraklami Rajkumari adubu senariba manai nubising adudi yamna ngaglami Rajkumari adubu mafam adudagi pukhibadu akanba nungsit amanani khalami adubu makhoina asengbadu khanglakpadadi matam khara thentarami makhoina Rajkumari mangkhibagi paudu ningthauda tamlami ningthauna thauna phaba kaya thaduna machanupibu tanahalami adubu matamdu thengkhibana makhoigi honabadu aremba tarami Vedic amasung Rajkumari adudi ching amadi tampak kaya fauduna lakpana laibak adugi border da cheliba turendu yoraklami Vedic na sagol adubu sajaina amuktang kanbada sagol aduna turendu chongthokhirami ningthaugi misingna Rajkumari adu laibak adugi wangmada pukhre khangbadagi konungda amuk halaklami Vedic amadi Rajkumari aduna turendu hek lanthokpaga arapada hingchabagi konungdu urami Rajkumari aduna Vedic ta hairami nungsiba aikhoi asuk lapnadi lakle adubu nangna aingonda wa machet amatadi nganglakte nangna ai nungsi haibagi ingit amata phangde nahangna ai puraglibasi nangira natraga atopa migira Vedic na hairaklami Rajkumari ai asengbadu haige aina nang puraglibasi aigi natte siba naidaba hingchaba adugini aina nangbu mangonda pigani haina wasakre Rajkumari aduna yamna ngakna kaplaga hairaklami aibu hingchaba adugi makhutta madudi mapok khudingda oithoktabani nangna aibu nangi haisingba amadi thauna phaba aduna purakhibani aidi nangonda chelabani nupi oibisingdi makhoina khoidajaba mida pumnamak kathokpani nangi damak aina chelakhibani nangna aibu laubiroidaba oirabadi isingda chongthaduna ngagi machinjak oikhrasanu thamoi kanba nupa noi isona warakpa oisanu madu hairaga mahakna isingda chongthage tawrami Vedic ki thamoidu mairigum chaklaklami mahakna Rajkumari adubu pharaga kaplaga hairaklami natte nungsibi nasana thanta manghannaba honaganu aina hingchaba aduda nangbu pigani haina aina aigi thawaida wasakhibaduna aina nangbu hingchaba adugi manakta puribani nangna hingchaba adugi nupi hek oikhibaga aigi thangsina isa ithanta kaktuna sigani nahak yaudaba punsidi pap chelaba punsini makhoi ani upai ama natraga ama tawduna hingchaba adubu halaga makhoi ani luhongsi haina wasaknarami makhoina hingchabadu hinglingaidadi makhoi ani luhongbadu oithoktabani khalami makhoi ani sagol mathakta kakhatuna hingchaba adugi konungda laklami hingchaba adudi magi konung mathaktagi arapada makhoi ani lakpadu urami mahangna konung mathaktagi kumthaduna makhoi ani tamna chelaklami mahangna Vedic pu thagatpa phongdoklami aduga Rajkumari aduda mahaki nungsibadu ulami mahangna Rajkumari adubu thamoi sokhini khanbadagi mahakpu thaujal yamna ulami mahangna Rajkumari aduda hairami nahak konung asi pamdrabara nahakpu nungaina aina thambigani aina nahakpu luna tawgani nahakpu nungaina thamnaba ai kari tawjauge Rajkumari aduna hingchaba aduda hairami ai yam pelida pumnamak sigidamak nahakpu thagachari nahakti aigi pumnamakni
ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯟꯗꯤꯁꯟ ꯑꯃꯗ ꯊꯥꯔꯛꯈꯤꯕꯅꯤ꯫ ꯀꯟꯗꯤꯁꯟ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯒ ꯆꯍꯤ 8 ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯕ ꯌꯥꯗꯦ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯊꯝꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯂꯝꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯁꯛꯁꯤ ꯀꯥꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯍꯨ ꯑꯣꯜꯂꯛꯇꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯥꯡ ꯇꯥꯛꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯀꯟꯗꯤꯁꯟ ꯑꯁꯤ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ? ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯆꯍꯤ 8ꯇ ꯅꯠꯇꯦ, ꯆꯍꯤ 8ꯇꯨ 8ꯂꯛ ꯉꯥꯏꯒꯦ꯫ ꯕꯦꯗꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯝꯗꯨꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯍꯟꯁꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗꯨꯒꯤ ꯀꯥ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯕꯦꯗꯤꯛ ꯑꯃꯁꯨꯡ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯀꯥ 2ꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯕꯦꯗꯤꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏ ꯍꯤꯡꯆꯥꯕ ꯑꯗꯨꯕꯨ ꯀꯔꯝꯅ ꯍꯥꯠꯁꯤꯒꯦ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯍꯥꯠꯄꯗꯤ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ, ꯃꯔꯝꯗꯤ ꯍꯤꯡꯆꯥꯕ ꯑꯗꯨꯗꯤ ꯑꯣꯃꯣꯔꯅꯤ, ꯁꯤꯕ ꯅꯥꯏꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯕꯁꯨ ꯃꯍꯥꯛꯅ ꯏꯔꯥꯏ ꯂꯥꯏꯅ ꯇꯥꯟꯅꯔꯛꯀꯅꯤ꯫ ꯅꯣꯡꯃꯗꯤ ꯍꯤꯡꯆꯥꯕꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯇꯝꯄꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯅꯨꯡꯁꯤꯕ, ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯊꯥꯡ ꯇꯦꯟ ꯆꯪꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛ ꯁꯤꯕ ꯅꯥꯏꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯅꯍꯥꯛꯀꯤ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯑꯔꯣꯟꯕꯁꯤ ꯀꯔꯤꯅꯣ? ꯍꯤꯡꯆꯥꯕꯗꯨ ꯍꯥꯏꯌꯨ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯀꯗꯔ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯅꯍꯥꯛꯅ ꯃꯗꯨ ꯍꯥꯏꯗ꯭ꯔꯕꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯌꯨ, ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩ ꯊꯋꯥꯏ ꯊꯥꯕꯤꯒꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ 8 ꯆꯠꯂꯒ ꯆꯤꯡ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯃꯐꯝ ꯑꯗꯨꯗ ꯃꯤꯅ ꯁꯥꯅ ꯌꯧꯕ ꯉꯝꯗꯕ, ꯆꯪꯕ ꯉꯝꯗꯕ ꯁꯟ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯍꯞꯇꯥ ꯑꯃꯗ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯏꯁꯤꯡ ꯈꯧꯔꯥꯡꯏ꯫ ꯃꯍꯥꯛꯅ ꯆꯤꯡ ꯑꯉꯧꯕꯗꯨꯒꯤ ꯃꯇꯣꯟꯗ ꯂꯩꯕ ꯃꯥꯔꯕꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ 8ꯇꯒꯤ ꯏꯁꯤꯡ ꯊꯛꯏ꯫ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯊꯛꯄꯗ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨ ꯀꯪꯏ꯫ ꯁꯟ ꯂꯥꯕ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯂꯝꯍꯨꯏ ꯑꯉꯧꯕ ꯑꯃ ꯌꯥꯎꯏ꯫ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯕꯨꯛꯇ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯎꯄꯨ ꯑꯃ ꯌꯥꯎꯏ꯫ ꯎꯄꯨꯗꯨꯒꯤ ꯃꯅꯨꯡꯗ ꯁꯦꯟꯗ꯭ꯔꯥꯡ 8 ꯌꯥꯎꯏ꯫ ꯁꯦꯟꯗ꯭ꯔꯥꯡ 8 ꯑꯗꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯒꯤ ꯑꯣꯃꯣꯔ ꯑꯣꯏꯕꯒꯤ ꯑꯔꯣꯟꯕ꯫ ꯀꯅꯥꯅꯁꯨ ꯁꯟ ꯂꯥꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯂꯝꯍꯨꯏ ꯑꯗꯨ ꯀꯅꯥꯅꯁꯨ ꯐꯥꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯎꯄꯨ ꯑꯗꯨꯁꯨ ꯀꯅꯥꯅꯁꯨ ꯍꯥꯡꯗꯣꯛꯇꯨꯅ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯍꯥꯠꯄ ꯉꯝꯗꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃ ꯐꯥꯔꯕꯁꯨ ꯑꯇꯣꯞꯄꯁꯤꯡ ꯑꯗꯨ ꯅꯥꯟꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯂꯩ꯫ ꯑꯩꯗꯤ ꯀꯅꯥꯅꯁꯨ ꯍꯥꯠꯄ ꯉꯝꯂꯣꯏ, ꯑꯩꯗꯤ ꯑꯣꯃꯣꯔꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛꯇꯨ ꯕꯦꯗꯤꯛꯇ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯦꯗꯤꯛꯇ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯇꯧꯕ ꯌꯥꯕꯗꯤ ꯇꯧꯔꯦ, ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯇꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯔ ꯂꯩꯔꯒ ꯕꯦꯗꯤꯛ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ, ꯃꯍꯥꯛꯀꯤ ꯇꯦꯟꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯃꯍꯥꯛ ꯊꯥ ꯑꯃꯒꯤ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕ 8ꯅ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯂꯝꯕꯣꯏꯕ 8 ꯑꯗꯨ ꯃꯈꯣꯏꯒꯤ ꯂꯧꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯨꯗ ꯍꯪꯂꯝꯃꯤ, ꯍꯤꯡꯆꯥꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯁꯥꯗꯨꯅ ꯀꯔꯝꯅ ꯈꯨꯗꯨꯝ ꯆꯟꯒꯅꯤ? ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯄꯥꯗꯤ ꯅꯨꯄꯤꯅ, ꯑꯗꯨꯒ ꯁꯥꯗꯤ ꯌꯨꯅ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯒꯣꯜ 8ꯇ ꯌꯨ ꯄꯨꯗꯨꯅ ꯑꯉꯧꯕ ꯆꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯉꯧꯕ ꯆꯤꯡꯗ ꯂꯩꯔꯤꯕ
ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏꯁꯤꯡꯗꯨ ꯂꯧꯊꯣꯛꯂꯒ ꯌꯨꯗꯨ ꯍꯥꯞꯂꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯄꯗ ꯀꯣꯝ ꯑꯃ ꯇꯧꯔꯒ ꯀꯣꯝꯗꯨꯗ ꯃꯥꯅ ꯂꯣꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ 8ꯅꯤ ꯂꯩꯔꯒ ꯁꯟ ꯂꯥꯕ ꯑꯉꯧꯕꯗꯨ ꯏꯁꯤꯡ ꯊꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯌꯨꯒꯤ ꯃꯅꯝꯗꯨ ꯀꯤꯗꯨꯅ ꯃꯍꯥꯛ ꯈꯣꯡꯂꯒ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯟ ꯂꯥꯕꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯈꯧꯔꯥꯡꯕꯗꯨ ꯀꯣꯛꯅꯕ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯌꯨꯗꯨ ꯊꯛꯂꯝꯃꯤ꯫ ꯁꯟ ꯂꯥꯕꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯁꯟ ꯂꯥꯕꯒꯤ ꯃꯀꯣꯛꯇꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯑꯁꯣꯝ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯇꯨ ꯍꯤꯡꯆꯥꯕꯗꯨꯅ ꯉꯥꯏꯔꯛꯄ ꯆꯍꯤ 8ꯀꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛꯂꯦꯟꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯗꯨ ꯁꯥ ꯇꯥꯟꯕ ꯆꯠꯂꯝꯃꯤ꯫ ꯁꯟ ꯂꯥꯕꯗꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯕꯗꯒꯤ ꯍꯤꯡꯆꯥꯕꯗꯨ ꯃꯀꯣꯛ ꯉꯥꯎꯔꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯁꯟ ꯂꯥꯕꯗꯨꯒꯤ ꯃꯀꯣꯛꯇꯨ ꯍꯦꯛ ꯀꯛꯄꯒ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯁꯥꯗꯨ ꯅꯤꯛꯂꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯁꯟ ꯂꯥꯕ ꯑꯉꯧꯕꯗꯨ ꯍꯥꯠꯈ꯭ꯔꯦ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯑꯔꯣꯟꯕꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯗꯨ ꯕꯦꯗꯤꯛ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯃꯤꯗ ꯍꯥꯏꯗꯣꯛꯂꯝꯂꯒꯅꯤ꯫ ꯁꯟ ꯂꯥꯕꯗꯨ ꯍꯥꯠꯂꯕꯅꯤꯅ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯑꯩ ꯊꯨꯅ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯍꯥꯠꯂꯨꯈꯤꯒꯦ꯫ ꯃꯍꯥꯛ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏ꯫ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯑꯣꯏꯕ ꯌꯥꯔꯣꯏ." ꯃꯗꯨ ꯍꯥꯏꯔꯒ ꯃꯍꯥꯛ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯁꯟ ꯂꯥꯕꯗꯨꯒꯤ ꯃꯀꯣꯛꯇꯨ ꯀꯛꯊꯠꯂꯒ ꯁꯟ ꯂꯥꯕꯗꯨꯒꯤ ꯃꯕꯨꯛꯇꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯂꯝꯍꯨꯏ ꯑꯗꯨꯁꯨ ꯌꯨ ꯊꯛꯂꯨꯕꯗꯒꯤ ꯉꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯍꯨꯏ ꯑꯗꯨꯒꯤ ꯃꯉꯛꯇꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯥꯇꯣꯟꯗꯒꯤ ꯏ ꯊꯣꯔꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯂꯝꯍꯨꯏꯒꯤ ꯃꯕꯨꯛꯇꯒꯤ ꯎꯄꯨꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯂꯒ ꯁꯦꯟꯗ꯭ꯔꯥꯡ 8ꯇꯨ ꯐꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯆꯤꯟꯕꯥꯟꯗꯒꯤ ꯏ ꯊꯣꯔꯛꯂꯝꯃꯤ꯫ ꯅꯥꯀꯣꯡꯗꯒꯤꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯄꯥꯏꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯂꯝꯃꯤ, ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯒ ꯁꯥ ꯑꯉꯥꯎꯕ ꯑꯃꯒꯨꯝ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯑꯀꯤꯕ ꯁꯛꯇꯝꯗꯨ ꯀꯤꯗꯨꯅ ꯀꯣꯅꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯠꯇꯨꯅ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯀꯣꯅꯨꯡ ꯃꯊꯛꯇꯒꯤ ꯆꯣꯡꯊꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯒꯦ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯕꯦꯗꯤꯛꯅ ꯁꯦꯟꯗ꯭ꯔꯥꯡ 2 ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨ 2ꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯁꯦꯟꯗ꯭ꯔꯥꯡ 2 ꯑꯃꯒ ꯍꯥꯠꯄꯗ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯈꯨꯠ 2ꯗꯨ ꯇꯦꯛꯂꯝꯃꯤ꯫ ꯕꯦꯗꯤꯛꯅ ꯁꯦꯟꯗ꯭ꯔꯥꯡ 2 ꯑꯃꯒ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯍꯥꯔꯠ ꯑꯃꯗꯤ ꯂꯪꯁꯇꯨ ꯃꯊꯧ ꯇꯧꯕ ꯂꯦꯞꯂꯝꯃꯤ꯫ ꯑꯔꯣꯏꯕ ꯁꯦꯟꯗ꯭ꯔꯥꯡ ꯑꯗꯨ ꯍꯥꯠꯄꯗꯗꯤ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯣꯡꯖꯤꯟꯗ ꯊꯣꯝꯖꯤꯟꯗꯨꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯃꯗꯤ ꯃꯅꯥꯇꯣꯟꯗꯒꯤ ꯃꯩꯈꯨ ꯑꯃꯨꯕ ꯀꯥꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯁꯤꯈ꯭ꯔꯦ꯫ ꯕꯦꯗꯤꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯕꯦꯗꯤꯛꯄꯨ ꯀꯣꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯨꯍꯣꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯔꯟ ꯃꯊꯨꯝ ꯄꯨꯝꯅꯃꯛꯇꯨ ꯄꯨꯔꯒ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯦ꯫ ꯃꯥꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯁꯤꯟꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯕꯗꯨꯗ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯤꯡꯊꯧꯅ ꯂꯝꯕꯣꯏꯕ ꯅꯨꯄꯥ 8 ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯥꯎꯇꯥꯛ ꯂꯧꯔꯨꯅꯕ ꯃꯤ ꯊꯥꯔꯝꯃꯤ꯫ ꯂꯝꯕꯣꯏꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯄꯨꯈꯤꯕ ꯅꯨꯄꯥꯗꯨ ꯔꯥꯖꯀꯨꯃꯥꯔꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 8ꯀꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯄꯨ ꯄꯨꯈꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯔꯛꯀꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯆꯍꯤ 8ꯇꯨ ꯉꯥꯏꯔꯛꯄꯅꯤ꯫
नुमित्तु चही 8 की अरोइबम नुमित ओइरमी निंगथौ अमदी महाकी मंत्री सिंगना राजकुमारी अमदी महाकी मपुरोइबदुबु ओकनबा सेम सारमी निंगथौ अमदी महाकी मी 8 ना कोनुंगी टावर 8 तगी मचानुपीदु हलक्पा यिंगलमी नुमित्सु मयुम चंखिरमी नोंचुप थंगबा अतियादा मैंगाल अमा खंगहौदना थोरकलमी राजकुमारी अमदी बेदिक महाकी सगोलदुदा उचेकुमना यामना यांगना लाक्लमी मखोय अनिबु कोनुंगदुदा चावनो ओगलमी वारी पुंबा निंगथौदुदा लिरमी मखोय अनिबु यामना चावना लुहोंगबिरमी वारी असि मतंग सिदा लोइसिनजरे वारी असि लिबदा सोइखिबा यावरबसु ताबिरिबा पुमनमंगना ngakpinaba नोलुकना हाइजरी।